ngasi numidang wairam phongkiba tungan Manipuri sephongsing amasum thokiba thawdo wathoksing dagi maru oibe I pausing khongasaraga Manipur top channel gi maikeidigi myamna thamjagi ahanbada Maharaj Gambir Singha ningsing thoram pangthokre sahi lising ani kanglai pak ngakkiba ahalsing ningsingsi Chief Minister Art and Culture Department su yeng syllabus Minister N Beren haikre haukiba sahi English singaniga ani aikoigi thauna faraba ipa ipu singna thangta sarik sara nongmai leitringai de kanglai pak Manipur bu mapan gi sapu kaya dagi ngaktuna lakli matam adugi layoi khraba ipa ipu sing haujiki haurakliba miro lasina ningsin haningi wafam singa si state lenga ki Art and Culture Department sinduna Maharaj Gambir Singha laikidabagi sahi samaga marfuga nipan suba komon thoram Kanchipur gi Gambir Singha gi Samadhi Complex da Chief Minister na phungdokhibani COVID-19 gi laisatna maram oiduna mi pun manemki adubu Langthapal Kendra gi MLA K Shyam Arts and Culture Department gi official sing su saroyaki Chief Minister N Berena Makataraduna haikibada Manipur Khunaibu Laikha Tana Manganaba Awa Burma Singna Lamdamasida Sahi Tare Kuntak Pahaina Kanglakiba Awa Singbu Lamdamasida Tantoki Awa Lan Aduda Mateng Pangkiba Maidingu Narsinga Amadi Awa Singbu Aron Balalhau Sinkiba Singbusu Makoigi Ningsing Kubam Samadhi Complex Asida Thamduna Miyamna Ningsing Mangamle Haiki Paumi sing na hangbo hangi pakhum da taragani thoi suba Manipur Legislative Assembly ga mari lainana party gi karikata singna pamdaba thawdo wathok sing tawdana bakhan khre bot haibisi democracy gi festival gumani masa na pamjaba mirep ta bot thadasano haiki Amar Bengali kawa mathong maram khangdab kharana ILP gi mayokta Supreme Court ta petition ama tawrakli basi state lengak na thengnagani masigidamak state cabinet na additional advocate ama khale hayeng maming lakthoklagani mahakna Delhi gi akhang ai singa pulaga Supreme Court ta thengnana ba sem sare English singa maga samapan yang kai faw state asida ILP satna ramadagi commissioner amana lakthokhibani state asi haukiba sahi kuntra sida laitaba ngamdana lairakhiba du BJP lengak na lamdamasi ban broket lehendre amaga nungsinaba purakpa ngamle haina Chief Minister na phungdokhi makasa tharak point na to papaw mana wakap board political fielda pushin basi lebak masata da bathawangni Manipur saisa kayadagi khunda laitaduna lairakliba Islam laining satpa maitai pangal singi dharma ga mari lainana lairiba wakap board asi Islamic religion ga mari lainaba institution singi infrastructure development taunaba institution singda mahai tamliba mahiroi singda quality education phangananaba orphan amadi laira mahiroi singda scholarship piba widow singda tengbang senthang pibana singba tungan hiram kyagi yaifa thawangi damak thamduna minority affairs development gi makhada lairiba board asina madrasa modernization tawkiba amadi makhataba kya registration tawhanduna mahiroi singna religion ga mari lenaba mahimasing tambada general education hapsinanaba lawrakpa board ki warep ki matungina board asina tungan ba category gi post kya notification thoktuna mitai pangal gi thabak phangdriba mahimasing hairaba applicant sing kaukibaga mari leinana lamdamasigi rajniti wala amadi civil society organization singi thomising ni haiba kharana print and electronic media da merit demerit nainadana wakaf board Manipur gi thorangma bu awok athom tawduna misam praja singda samamnaba pokhalibisi khudakta lepkadabani haini su phungdokhi makasa tarak poina to pawmana nauna positive case 1.59 lakh hena thengnare miyoi sahum ga kunga tare laikidre omicron case lising ahum ga satruka kun go humdo yore laiba sida COVID-19 positive case nongmonomi gi wangkhalakpa ga loinana haukiba pung kun ga mari da nauna positive case 1.59 lakh hena thengnare pungpham asida miyoi lising ni phunaba phaduna mayumda halankhre miyoi sahum ga kun ga tare laikidre hauju phawbda active case 5.9 lakhs yore laina asidi hauju phawbda naba phakiba masing 3.44 crore ni apunba case na 3.55 crore ni hansu pawsna phungdorakli amaromdana doctor satret ki yankhai
Parliament staff summary positive oire. Delhi the COVID-19 positive case amadi Omicron case no makangna hengalakpaga loinana Union Territory dugi khwaidi ki saubo hospital taruk ki doctor satrat ki yankai positive oire hani agency ki paun hairi amana Parliament ki staff summary romsu COVID-19 positive oibadigi Parliament ta athingma kya thamkhre masna maram oiraga Rajya Sabha dasu positive oibi staff kya yorakpadigi staff sing sada yankai damang office kana ba khangani khre haina pausina su phongdorakli makhasa tharak point state si goire banga sigi COVID-19 update na ngasi su 3.6 positivity rate oiki aduga punna miyoi humfuga nipa nauna COVID-19 na positive oiba thengnarakre miyoi amana COVID-19 na laikhidre haina claim tawri COVID-19 na positive oirakraba miyoi humfuga nipa na si Sandel digi ama Imphal East dagi kunga manga Imphal West dagi kunga taru Kaksing dagi mari Kangpokpi dagi ama Senapati dagi taret Thawal dagi mari punna miyoi humfuga nipa nauna COVID-19 na positive oiba thengnarakibani aduga laikhidraba miyoi ama asina Ukhul dagi haina su claim tawri makhasa tharak poina to paw kharana BJP minority morcha gi president Firoz Khan Congress te yaukre Thawal district ki BJP minority morcha gi president oina thaupu duna lakhiba wangkhem kendra gi hayya labuk ta leiba miyoi BJP dagi toklaga ngasi Indian National Congress te yaukre mana Congress te yorakpagi asamba thoram ama ngasi hayal labukta wangkhem kendra gi Congress ki MLA ki Meghasandra amadi masing yamlaba kendra sigi Congress ki workers singa loinana haraute am okpagi thoram amasu pangthokre BJP thadoktuna Congress ta sanglakhraba MD Firoz Khan bu MLA ki Meghasandra gi Congress ki khubak gekpa lengyan phi yanbiduna haraute amna okhi thauram aduga mari leinana wangang laduna MD Firoz Khan phongdokhibadi mak matam sangna BJP de yauduna BJP Thawal district minority morcha gi president oina thaupuduna lakhibani adubo wangkhem kendra da BJP gi intending candidate oina songthurakpa miyoi masing yamana mak ki mayumna yamna toina intending candidate sing lakhi Maduda miyamna mahakpu intending candidate singdagi BJP gi ticket pinaba sen tale haina sandokpa yaukhi miyamna khalibu wakhaladu aranmani mahakti minority morcha gi president oirubadigi tangai fadna intending candidate singadu unabani aduga makna pamna BJP yaukhiba nati BJP gi wakhalonda bharata leiriba muslim sing namthage haiba aronba agenda amalai khudam oina Pakistan na leibi Hindu satpasing Bharata pusilaglaga Bharat leiba minority Muslim sing inthoknaba BJP gi Prime Minister na Aron Balalong sathai maduna BJP gi asigumba agenda asi yaningdabadigi BJP thadoktuna Congress sanglakpani loinara mahakahana satminaraba BJP gi worker kya su Congress ta sanglaktuna wangkhem kendra da Congress ki mirep oina songthokliba K Meghasandra da vote piduna mai pakhalagani haina su phongdokhi loisilak poina to papaw mana more da miyoi ama nongmai na kaptuna hatkhiba da senaba miyoi nongmai ga kona na fare haukiba January 3 ki numidang pung 3 makhai rom taba matamda more ward number 5 Muslim basti border pillar number 79 manakta miyoi ama nongmai na kaptuna hatkhiba miyoi ama na nongmai na kaptuna suonkhiba gi thawdo aduda hakthengna senaba mi hatpani hariba miyoi ama ngarang numidang athengwada Tengnopal police na far hari nongmai kaptuna mi hatpagi thawdo asi thokhibadagi Tengnopal district ki SP Golimang more dalak station tawduna leibaga loinana pamdaba thawdok thoktuna ba section tharangi thabak lakhot phauki ngara numidang pung nipalum taba matamda SP Golimangi miyang makhada additional SP Ops M Amin additional SP LO Surkumar anina lusingba police team amana ngara numidang pung tara makhai taba matamda more police ki sub inspector Kamin Thang tungnungda pirak papaw amagi matungina khudakta masing yamlaba police amadi commando gi team singna ward number 3 Phaisam Bank da nauna sadura leiba building amagi mathakta AMD Zia ul Haq Ilis Rohit sai kunthra gani thoi apokpa laikhidraba Zia Uddin lotuno nerambadagi phabangamki makhatana more police station na puraglaba matungda more town dagi Imphal da pukre police na mangondagi thibuhumbagi thabak sathabada countrymet pistola ma marumari camouflage tupi ama loinana alto car ama ga kona na phagat pangamle hairi henasu pausna makhatan su phongdorakli
ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡꯁꯨ ꯃꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯈꯤꯒꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ